ꯍꯧꯈꯤꯕ ꯇꯥꯡ 10ꯗ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯍꯨꯏ ꯆꯤꯛꯅꯕꯒꯤ ꯋꯥꯍꯧꯗ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯦꯕꯖꯤꯠꯀꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 5 Courtna Numit 15ꯒꯤ Judicial Custody Remand Pikhre Thaduk aduga mari leinana Singzamai Police na faraba miyoising adu ngasi Chairap Court Complex leba Imphal West District ke Chief Judicial Magistrate CJM gi court ta puthoki makhoising adu Judicial Custody da Numit 15 ni remand PB case asigi ayo oiriba Singzamai Police Station gi SI L Rajesh Kumanna court prayer tawkhibani maduda court asina ayaba piduna Singzamai Chingamakha dagi Salam Saran chahi humfu Salam Gojen atopaming Taton chahi humfu manga Salam Johnson atopaming Boy chahi nifu humdoi Salam Harson chahi kun humdoi amadi Salam Premila Chanu chahi nifu manga bu Numit 15 nigi Judicial Custody da remand pikhi panbe abadi makhoi manga asigi manungda Salam Saran Salam Gojen Salam Johnson amadi Salam Harso court asimagna haukiba tang 13 da Numit 5 nigi police custody da remand piba leikrabani